मैम कोई हजी लेजरीसे कोई सिंजमई की 80 यूनिट रामबाई टेंगल यूनिट मैम कोई सिंजमई की 80 यूनिट सिदा कोई सिंजमई ओइनाम थिंगेल की ईसी क्लब है खंगनाबा अखोई की क्लब सिंजमई ओइनाम थिंगेल की अमदी सिंजमई ओइनाम थिंगेल मैरा पाइबी की लिचिंग मखादा कोई की सिंजमई ओइनाम थिंगेल की लैसाबी सिंगना चाही सिगिदी मैम यावसंग थाबन चोंदोसु लेते अतोप्पा लेकाई सिंगदसु लोइनमक तौनरिको होजे हाइदि इबुंग पासिंगसिना फ्रंट लाइन दा चंगागा लान थेंगनरिबसिदा अंगम सेनगी mateंग पांगबा हाइबसि लेकाई खुदिमक्ता तौरी दो लेकाई सिदिगी ओइनसु सिंगमै थ्रीसी सु लेकाई उजरिबा सिंगमै ओइनाम थिंगलगी माइकैदगिसु असुमना इचल सिंगसिना अखोइगी तानारंबा तौदना हाइ तारे मयांगी mateंग पांगनी हाइदन चोंथोकपिरगा लेकाई लेकाई युम युमदा चंगागा अंगमबा तरे सेंजा खाइगचदुना ngasidi mapung oiba senpham ama mapung phare hai kanda singmai thri sida pau phaubire e karaida kamai kamai tausige haidana club amadi akhoi singmai oinam thingal gi club amadi oinam thingal gi maira paibi singi liching makha da su hona jabani na kari kamai na tausige haina phauna jarubada adodi singmai gi 80 unit sida ngam khara pangaga atopa akhoi gi chingkhong chingya da leijariba 80 unit sing da su khara khara pangna ba haidana akhoi gi senpham khara akhoi ngasi puduna aichal singsina puduna laksabani akhoi khusinna bagi thorom doni ado khusinna bagi thorom si singmai 360 gi maikai dagi akhoi gi represent to biga doriba ai ichana ma ngasai gi senpham do khusinna na badom tang hawat pirone aduga punna khusinna bagi tanja du laurase nakhoina ne somna kan sumai lero noi nupi ga somna kan lepuro somna kan da aduga tamuram bir ne aduga isinau somgi na oida leibiro ko ichan singsina koigi matam changu tanga 2 days ni ko mkhoina changi se 2 days ta koigi khairakpa senpham du ne ado senpham si akhoi photo ka pa ya ba dum copy be ko memory oina ba ai di phone kano ti yaudri ai si tai ka se मैं मेमोरी होइना फोटो अमतंग लौजा होगे आइदि वीडियो होइना सम खोई याम्बर रंबी थौना जो साइ उक्तगी ने खोइगा चमिनरि से को याम्बर रंबी थौना खु थांग दा दुगा खोइ सिंगमगी एतुनिकी ब्रदर दा अदुम कनो तोमिनर से खुसिन नमिनर से Ramai tinggoda Jeffrey Oli Paimana Jeffrey Igi Laman Igi Singli Jeffrey Jeffrey Alipa ya onam singa yese sa singa khaibi ba se singa de bu kana khai gi bas akoi gi 80 11 sisipur gi haita sisipur unit number 11 pating pang ka se koi aja kami thanga da koi sa अब तो बा वैल्यू टोटल अमाउंट तो क्या होइदन ता हैबियो 490 aduga koigi ichan singsina singamai gi 80 unit ki haina pibiriba senphamdo aduna 10000 duna sigi se oidoine ba ko mayam do som tang yang hanjaram ge khoi singamai gi ichan singsina pibiri sum tang paibayo sisina 10000 ni minimum ni hai tare 10000 badar khoi 10000 oina minimum khoi gi cheng hawai thauthum leina ba hai tare 10000 sikhak lobirage duga awat pa taisina 28490 yam pharak tai ko paisa se lupa 10 di wa le 10 si di ha pu ya dro so ado 10 di half tre do 28490 sina ai yamba rambi thaunagi khuthang da khusinare adu yamba rambi thaunagi khuthang da khusinajari ba senpham asi koi singmai 3 gi team member oibiri ba imi wa hengbam da मैम फोटोग्राफर इमी वाहेंगबम दा खुसिनगनी को यामर बि थौनागी साइड तगी जो अंगम इनिशिएटिव लौबिरगा मरु मपांग सिंगी सु अंगम अंगम हजिक्सी mateंग खर खर पांगनारपदुना इमी वाहेंगबम दा सेनफम अमा मपुंग ओइबा सेनफम अमा पिरगा अथुब मतम दा थ्रोचानपुर यूनिट नंबर 11 दुदा अथुब मतम दा अंगम सेन खर mateंग पांगगा लाइनिंग पोट खर हाइतारे अवात अपा लाइनिंग पोट खर mateंग पांगनबगी दमकता इचन सिंगसिना खोइ सेनफम असि खुसिना जबनी जन करी हाइनिंगी नबुंगी मनाक्ता लाकपसे खतंग लुमब्रो नोइना युमदा नुवाइन तोमिदो नबु मयामसिना सिदा ngakpagini aduga chingkhong chingya कोई अहिंग नुंथिल खाइदना नुमिदांग खाइदना मैम लेकपगिनी को लेगा कोई ड्यूटी ताबी बगिनी हाइ ताइ चन थागत वाहै कै हाइबिनिंग हाइबिरो यामदी अदो मतुंग दसु हेना पाम ngam नब होनागे हारिने जीपे नंबर दा यामबा रंबी थौना ना सु पांगबिगे हाय ताकपि सिंगमगी 80 यूनिट था हना थागत चरी होय अदो हंदक की मतंग सिमदी ब्रदर मयाम दा अइना हंगजनिंग बमना फरक ताबा पैसा सा याव हेबदो अंगांग सिंगसिगी चाक चाना नब सेनफम सि खर सुम खाकनैबा हंदक की सिदी अमत खाकनद्रम लोय पिथोकना बिंगा तने करी फाउबी गे चन सिंगसे सुमाइना होना बिरक पसे
ꯑꯩꯈꯣꯏꯗꯁꯨ ꯀꯣꯂꯦꯖ ꯌꯥꯝ ꯐꯪꯉꯤ ꯊꯧꯅꯥ ꯍꯥꯏꯇꯥꯔꯦꯅꯦ ꯊꯣꯛꯄꯤꯔꯛꯑꯒ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯊꯣꯛꯄꯤꯔꯛꯑꯒ ꯃꯆꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯄꯥꯛꯁꯤꯕꯨ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯊꯣꯛꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯇꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯡꯁꯦ ꯀꯩꯀꯩ ꯂꯩꯇꯒꯦ ꯀꯩꯀꯩ ꯋꯥꯠꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯒ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯈꯔ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤꯁꯨ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯐꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯁꯦ ꯂꯣꯏꯈ꯭ꯔꯒꯗꯤ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ ꯁꯤꯡꯖꯃꯩꯒꯤ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠꯅ ꯊꯥꯕꯜ ꯃꯆꯥ ꯑꯃ ꯁꯤꯟꯕꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯂꯥꯟꯕꯨ ꯂꯣꯏꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯏꯆꯟꯁꯤꯡ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯣꯏꯅꯃꯛ ꯍꯣꯠꯅꯔꯒ ꯇꯧꯔꯛꯀꯗꯣꯏꯅꯤ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯅꯦ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯉꯝꯗꯥꯏ ꯃꯇꯝꯗ ꯋꯥꯕ ꯃꯌꯥꯝꯗꯣ ꯅꯕꯨꯡ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯤ ꯂꯝꯄꯥꯛꯁꯤꯁꯨ ꯌꯥꯝ ꯄꯥꯛꯄꯅꯤꯀꯣ ꯁꯤꯗ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯂꯣꯏ ꯆꯟꯅꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯤꯜꯂꯞ ꯇꯧꯔꯁꯨ ꯆꯟꯅꯤ ꯑꯗꯣ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯣꯏꯁꯤꯀꯣ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯉꯝꯕ ꯉꯝꯗꯕ ꯈꯔ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯥꯡꯕ ꯌꯥꯏꯗꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯃꯇꯝꯗꯁꯨ ꯏꯆꯟꯁꯤꯡꯁꯤꯅ ꯅꯕꯨꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯃꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤꯁꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯏꯌꯥꯝꯕ ꯔꯕꯤ ꯊꯧꯅꯥꯁꯤ ꯋꯥꯗꯤ ꯉꯥꯡꯉꯔꯣꯏ ꯋꯥꯔꯦꯗꯤ ꯍꯥꯏꯕꯅꯦ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯏꯆꯟꯒꯨꯝꯕ ꯉꯥꯛꯇꯅꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯇꯪ ꯑꯇꯦꯟꯕ ꯋꯥꯍꯩ ꯑꯃꯅꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯑꯗꯨꯃꯛꯇꯤ ꯋꯥꯕ ꯌꯥꯝ ꯋꯥꯔꯦ ꯈꯝ ꯊꯦꯡꯅꯔꯦꯀꯣ ꯌꯥꯝ ꯆꯥꯎꯕ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯑꯃ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯁꯤꯗ ꯃꯣꯏꯅ ꯌꯥꯝ ꯆꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯇꯧꯗꯅ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤꯁꯤꯗ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯃꯦ ꯑꯗ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯃꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯨ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯐꯕꯗ ꯂꯣꯏꯅꯃꯛ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯌꯥꯎꯁꯪ ꯊꯥꯕꯜꯗꯤ 100 ꯆꯣꯡꯕ ꯌꯥꯏꯗ ꯃꯥꯅꯦ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕꯗꯗꯤ 100 ꯆꯣꯡꯕ ꯌꯥꯏ ꯑꯗꯨ ꯅꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯧꯔꯤꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯦ ꯌꯥꯝ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯤ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯌꯨ ꯀꯩ ꯃꯇꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯌꯨꯅꯤꯠ 37 ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗꯒꯤ ꯃꯌꯥꯝꯗ ꯉꯁꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯒꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯍꯧꯔꯁꯤ ꯑꯄꯨꯟꯕ ꯌꯨꯅꯤꯇꯤ ꯍꯥꯏꯕꯗꯨ ꯁꯥꯒꯠꯂꯒ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕ ꯂꯥꯟ ꯇꯨꯡꯗ ꯊꯣꯛꯂꯛꯄꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯂꯛꯄ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯄꯨꯂꯞ ꯉꯥꯛꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯏꯁꯇ꯭ꯔꯦꯡ ꯑꯃ ꯍꯥꯏꯕꯗꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯏꯁꯇ꯭ꯔꯦꯡ ꯑꯃ ꯐꯣꯝ ꯇꯧꯍꯧꯔꯒ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯁꯦ ꯉꯥꯛꯍꯧꯔꯁꯤ ꯍꯥꯏꯕꯁꯦ ꯁꯤ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯌꯨꯅꯤꯠ 37ꯗꯒꯤ ꯄꯤꯖꯅꯤꯡꯉꯤ ꯁꯤꯡꯖꯃꯩ 360 ꯍꯥꯏꯔꯒꯁꯨ ꯁꯤꯡꯖꯃꯩ ꯌꯨꯅꯤꯠ 37 ꯍꯥꯏꯔ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯣꯏ ꯄꯨꯜꯂꯒ ꯂꯩꯕ ꯉꯥꯛꯇꯅꯤ ꯆꯤꯟꯗꯒꯤ 37 ꯍꯥꯏꯔꯒꯁꯨ 360 ꯍꯥꯏꯔꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯁꯤꯡꯖꯃꯩꯒꯤ AT ꯌꯨꯅꯤꯠꯁꯤꯁꯨ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯔꯦꯗꯤ ꯂꯩꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯕꯤꯕ ꯌꯥꯏ ꯔꯦꯗ ꯖꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯒ꯭ꯔꯤꯟ ꯖꯣꯟꯗ ꯄꯥꯟ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯍꯣꯍꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯇꯥꯏꯝ ꯔꯦꯗꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯁꯤꯡꯖꯃꯩ 3Cꯅꯁꯨ ꯅꯣꯂꯦꯖ ꯂꯩꯖꯕꯅꯤ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯨ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯥꯛꯄꯤꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯤꯌꯨ ꯑꯋꯥꯠꯄꯁꯤꯡ ꯃꯦꯟꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯁꯤꯡꯖꯃꯩ 3C ꯃꯥꯏꯀꯩ ꯊꯝꯖꯕ ꯂꯣꯏꯅ ꯏꯌꯥꯝꯕ ꯔꯕꯤ ꯊꯧꯅꯥꯕꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯁꯦꯟꯐꯝꯁꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯕ ꯏꯆꯟꯁꯤꯡꯁꯤꯅ ꯄꯥꯝꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯁꯣꯏꯗꯅ ꯌꯧꯔꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯕ ꯂꯣꯏꯅ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯇꯦꯟꯁꯤꯟꯖꯒꯦ ꯌꯥꯏꯐꯔꯦ ꯑꯝꯇꯪ ꯂꯥꯎꯃꯤꯟꯅꯔꯁꯦ ꯌꯥꯏꯐꯔꯦ